Kanghaudana thoklakpa disaster singda matau karamna isai sana section thorang logadagi haibadu khangjinba sitangai fade haina Imphal West ki ADM oiriba Ningthosam Johnson afongdokri wafama sinasi Lamphel Part ki DC complex laiba Kombire holder relief and disaster management amadi district administration Imphal West anina kushamnatuna disaster management COVID-19 haiba team da nomugi oiba training program ama pangtokda fongdokibani thoramadu mari leinana N Johnson hai mioiba ekhoini hingbada kanghaudana disaster asi thorai maramaduna relief disaster management gi staff singna khangba natana aikoi pumna mangna khangba sitangai fadi haiki Manipur ase dangerous zone gi manung da manga subda leiribani maram aduna aikoi pumna matam pumda section thorang lokhatpa tangai fadi haiki thoramadu mari leinana relief disaster management gi coordinator singna matau karamna disaster ama thorakpada aikoina karamna section thorang lokani haibadu miyam da utki tongan department ki staff sing punna relief and disaster management haibase karino amasung disaster thokuma tamda karamna aikhoina pakhat pa yaudana hairiba disaster sing sidagi isabu amasung aigi naknaba aigi inakta leiba aina kanba yaba mi sing oiragasu punambu karamna kangadage amasung matam chana karamba action lokot kadage karamba step lokot kadage haibagi matangda aikhoigi relief and disaster management gi coordinator singna अखोगी इम्फाल वेस्ट की ओइना ट्रेनिंग प्रोग्राम से कोई सिंजबनी हाइरिबा प्रोग्राम सिदा कोई ट्रेनर सिंगना तोंगा मखल की मैहौलांग पोक्थोकपा नत्रगना युहार हाबा नत्रगना केमिकल डिजास्टर बु ओइरसु सिगुम्बा डिजास्टर मखल कयाम से करमना मसी थेंगनागदगे अमसुंग मायोगनागदगे हाइबसिगी मतंगदा अखोई तोंगा ट्रेनिंग कयाम पीबी मसी अखोई खंगजिनबदा अखोईगी एवरी मियोइबा अखोई खुदिंगमक्से सिगी disaster hai basi tholak ma matam da karam na kan jaga da ge hai basi ki knowledge se koi da awareness leiba yamna mathok tai